Koki terrorist-singna truck driver ama kaptano harkri police constable ama sokli sai sigi February 8 ki numidangna litan PS ka naknaba mafam amada yu thaklaba koki amasum nagamisam kharagi marak thokiba khatna senaba thaudokdagi mairik pidagi maijawbi horaktuna Okrul district ki police station asina konba frup animaki khul singda thoningda bathaudok sing tholaknabasu state lenga ki mekedigi matam sana lakshil haudabadagi makhata na misimina ki thaudok thokli mamang thagi taragani pan imphal dagi urkhul da leiba mayum dahan ki Indian Army orambadagi potharaba mayauna misam ani ko ki terrorist na nomaina kapsinduna litan PS na konba TM ka somkhul manak da khatkrapa matung Ngashi lengang pok PM sum TM ka songkulani ki marakta leiba imphal urkulambi NH 202 paring na ko kitiori singna truck driver ama nongmai na kaptuna hatkri litan PS ki police constable ama nongmai na kapsila pati ki sok tuna jenims ta lekanakri ngarang gi thaudo sigi matangda media mana police ki phangbo report ki matungina ngarang ayuk pung mapalom tarak pada namit khrani ki mamangdagi imphal urkulambi gi Lengang sing PS mamang na pandino lerakiba FCI gi sing puba truck tara oil tanker ahum punna truck tara go humdoibu CRPF BSF amasum Rapid Action Force ki personnel sing squad toraga urkhul gidama khongsan ba horakibani hari truck sing asina litan PS na koliba Mahadev haina khangnaba mafam lanthuklaga urkhul tamna thaujilak para sangkai ko ki khul manakta masing yamlaba koki nupa amasum nupi singna urkhul da seng pusinba yaro hedana lambi da uwa amadi nungzaw na singba paisinduna thamaki makhoi ne electric ki yot ki post phawa lambi mayai phaisinki truck singa sibu escort tawrakliba central force singa athingba pirakliba koki singa gi marakta pung amarom subna muknarabasu athingoi gi khongpham handoraktabadigi RAF na tear gas khakta natana rubber bullet fabu kaptuna athingba pirakpa sing tangaiki masida koki gi nupa mangarum soki mafam adudagi namduna nanthuraklaga urkhul tamna sangsilakpada laingang sing lanthoklaga TM ka som yorakpada ngaiduna lerama koki terrorist singna FCI gi sing purakpa truck WB15C 2403 gi driver Nitish Kumar si yangkai gataret apokpa Gidas ko West Bengal gi Hugli district gi driver amama ki gari khamlaga nongmai mana makok kaptunan ki ma khat padana tana ma ki gari busu nungna thomjindun akai to thon ki thaudo dugi manungsana truck singa dugi lambi da ROP duty ona lekhiba litan PS ki constable D singam maring mai disu nungmaina kapsilakpadigi ma ki faiganama da pan maruna fawdoraga atopa faiganama dasu panduna soki koki terrorist na nungmai kaplakpadigi security gi makedigi su nungmai round kya kapki nakal ani gi marakta kothokna khibadana tana koki terrorist na langang singi naga khul dasu nungmai kapsilaki khul adu da laikhidraba mi amagi Lairon chananaba kom tawduna leiba khunja sing tamna noi kapsilakwadagi kom adugi manungda khunja sing paktaduna lotpa yauki nakalani gi marakta khothokna khrabasu apunba gari taragumdugi manungdagi truck ni palom urkhul tamna sangshinba ngamki hari thaudo osi thokraba matungda combined force ki makedigi attack sak tharamba sing phanaba thi humbi gi thabak sathaki dubu mi phame phungi pauti lekiti panbaya bari tha siki taragumduida Scotland amasung Kojimani gi lonabada Thadou search leader yauna mi ohum nongmaina kaptuno hatkiba numitugi numidangda zawjang tektasu nagami sam ama nongmaina kaptuno hatkiba tharanga si phawru ko kitiursina nongmaina kaptuno hatpa misam sing di masing manga sukhrei pangdabagi thawongni akan mamongna condemn tawi CM ngarang numijung mamangna Imphal urkhul lambi NH 202 paringi litan PS na konba laingang sing amasum TM ka somani gi marakta pochai puba gari de ambush taroktuna misi mina thon ki pathaudokpu se minister Vaiphei sana pangdabagi thawongni haibaga loinana akan mamongda yaningda ba phungdokre se minister gi secretary ki tholakpa chirola bada se minister na thaudo osida West Bengal digi truck driver amagi punsi mangki badagi thamoi sona awa phungdokre Manipur gi mapam punamakta tangai fadana sangba polam sing puthok pusing tawriba driver gi punsi manganwigi thaudo asi khwaidigi pangna pathawong ne masum mapam adura lairiba ungkhatnaba phibam hena sathi hanaba thoksilni hari imbus asina Manipur da laingangna ingtapa masum auksagi phibam hanjin halaknaba hotnarakliba thabak singda khurau thangnaba Fataba wakal chenba miwei sing satharakpani haina logi hari thaudo asida suklaba police personnel dugi haksang athupa matamna fogalakpa oiresanu haibaga loinana mara leba miwei sing fadun logi matung in serak pinaba operation amasung thihumbi thabak satharagan haina su phongdoki amaromda se minister ngarang Imphal gi ahanba Manipur Rifles ki compound ta leba Manipur Police Museum ama sangakhri
ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯊꯨꯡꯂꯕꯗ ꯗꯤꯖꯤꯄꯤ ꯔꯥꯖꯤꯕ ꯁꯤꯡꯍꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯗ ꯊꯝꯂꯛꯂꯤꯕ ꯑꯅꯤꯁꯨꯕ ꯃꯥꯂꯦꯝꯒꯤ ꯂꯥꯟꯖꯥꯎꯗ ꯁꯤꯖꯤꯟꯅꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯌꯥꯎꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯃꯁꯨꯡ ꯀꯨꯝꯖꯥ ꯏꯪ 1990 ꯑꯗꯨꯋꯥꯏꯗ ꯄꯨꯂꯤꯁꯅ ꯁꯤꯖꯤꯟꯅꯔꯝꯕ ꯚꯦꯔꯤ ꯍꯥꯏ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯒꯤ ꯔꯦꯗꯤꯑꯣ ꯇ꯭ꯔꯥꯟꯁ ꯔꯤꯁꯤꯚꯔꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕ MRꯒꯤ ꯀꯃꯥꯟꯗꯦꯟꯠ ꯈꯣꯏꯁꯅꯥꯝ ꯁꯔꯃ ꯑꯃꯁꯨꯡ ꯗꯤꯖꯤꯄꯤꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯄꯥꯎꯗꯝꯈꯤ꯫ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤ ꯁꯪꯒꯥꯔꯝꯂꯕ ꯃꯇꯨꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯟꯇ꯭ꯔꯤꯄꯨꯈꯤꯗ ꯅꯧꯅ ꯁꯥꯒꯠꯄ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯇꯔꯗꯁꯨ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯇ꯭ꯔꯦꯁ ꯔꯨꯝ ꯑꯃꯁꯨ ꯁꯪꯒꯥꯈꯤ꯫ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯁꯤꯗ ꯂꯩꯕ ꯗꯤꯖꯤꯄꯤꯒꯤ ꯑꯣꯐꯤꯁ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯁꯤꯡ ꯑꯃꯁꯨꯡ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯁꯛ ꯇꯥꯛꯈꯤ꯫ ꯇꯨꯡꯗ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯁꯤꯒꯤ ꯀꯟꯐꯔꯦꯟꯁ ꯔꯨꯝ ꯕ꯭ꯂꯣꯛ ꯑꯦꯗ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯁꯤꯒꯤ ꯖꯤꯝ ꯑꯃ, ꯑꯣꯗꯤꯇꯣꯔꯤꯌꯝ ꯍꯣꯜ, ꯀꯟꯐꯔꯦꯟꯁ ꯔꯨꯝ ꯕ꯭ꯂꯣꯛ B, ꯑꯦꯔꯣꯕꯤꯛ ꯑꯃꯁꯨꯡ ꯌꯣꯒꯒꯤ ꯀꯥ ꯌꯥꯎꯅ 5ꯁꯨꯕ ꯐ꯭ꯂꯣꯔꯗ ꯂꯩꯕ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯌꯦꯡꯁꯤꯟꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯄ꯭ꯔꯤꯌꯥꯁ ꯅꯤꯠ ꯕꯥꯏꯑꯣꯂꯣꯖꯤꯅ ꯁꯥꯇ꯭ꯔ ꯑꯃꯁꯨꯡ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ NTA NEET UG 2027 NTA NEET UG ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁꯀꯤ ꯑꯣꯏꯕ ꯑꯦꯗꯃꯤꯁꯟ ꯐꯣꯔꯝ ꯊꯥꯖꯔꯤ꯫ ꯂꯥꯛꯂꯤꯕ ꯖꯨꯟꯒꯤ ꯇꯥꯡ 1 ꯏꯪ 2023 ꯀ꯭ꯂꯥꯁ ꯍꯧꯖꯔꯒꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯈꯦꯠꯅꯕ ꯇꯥꯏꯃꯤꯡꯗ ꯅꯤꯠ ꯕꯥꯏꯑꯣꯂꯣꯖꯤ ꯐꯥꯎꯟꯗꯦꯁꯟ ꯀ꯭ꯂꯥꯁ 11, ꯐꯥꯎꯟꯗꯦꯁꯟ ꯀ꯭ꯂꯥꯁ 12ꯀꯤ ꯀ꯭ꯂꯥꯁ ꯇꯧꯖꯒꯅꯤ꯫ ꯅꯤꯠ ꯕꯥꯏꯑꯣꯂꯣꯖꯤ ꯇꯥꯛꯄꯗ ꯆꯍꯤ 10 ꯍꯦꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯕꯥꯏꯑꯣꯇꯦꯛꯅꯣꯂꯣꯖꯤ MU, ꯂꯥꯏꯐ ꯁꯥꯏꯟꯁ MU ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯐꯣꯔꯃꯔ ꯒꯦꯁꯠ ꯐꯦꯀꯜꯇꯤ ꯑꯣꯏꯔꯝꯂꯕ ꯋꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯦꯀꯜꯇꯤꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯣꯔꯤ꯫ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯍꯣꯁꯇꯦꯜ ꯐꯦꯁꯤꯂꯤꯇꯤꯁꯨ ꯂꯩꯖꯒꯅꯤ꯫ IDPꯁꯤꯡꯒꯤ ꯐ꯭ꯔꯤ ꯀ꯭ꯂꯥꯁꯦꯁ ꯌꯥꯎꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯐꯤꯆꯔ ꯀꯌꯥ ꯑꯃꯁꯨ ꯐꯪꯕꯤꯒꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ꯫ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯗꯤ 7005534385 ꯅꯠꯇ꯭ꯔꯒꯅ 7005376151ꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯅ ꯀꯩꯁꯥꯝꯄꯥꯠ ꯀꯩꯁꯥꯝ ꯂꯩꯀꯥꯏꯅꯤ꯫ ꯅꯥꯒꯥ ꯃꯤꯆꯝ 3 ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯅꯨꯡꯗ ꯈꯨꯠꯁꯤꯟꯅꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯕꯣꯏꯀꯣꯠ ꯇꯧꯔꯒꯅꯤ꯫ ꯑꯟꯁꯝ ꯊꯥ ꯑꯁꯤꯒꯤ 17ꯗ ꯂꯩꯃꯈꯣꯡꯒꯤ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒ ꯅꯛꯅꯅ ꯂꯩꯕ ꯂꯩꯔꯣꯟ ꯚꯥꯏꯐꯩ-ꯀꯨꯀꯤ ꯈꯨꯟꯗꯒꯤ ꯅꯨꯃꯤꯠꯌꯨꯡꯕ ꯃꯃꯥꯡꯗ ꯐꯥꯖꯤꯟꯗꯨꯅ ꯄꯨꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 3ꯄꯨ ꯉꯁꯤꯗꯒꯤ ꯍꯧꯔꯗꯨꯅ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯗ꯭ꯔꯕꯗꯤ ꯅꯥꯒꯥꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯠꯁꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯟꯁꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯆꯤꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯀꯤ NPꯒꯤ ꯔꯦꯂꯤ ꯍꯟꯗꯣꯛꯀꯗꯕꯅꯤ ꯊꯥꯗꯧ NP ꯏꯝꯐꯥꯜ ꯏꯁꯀꯤ ꯍꯥꯎꯀꯤꯞ ꯕꯦꯡꯛꯗ ꯑꯣꯐꯤꯁ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯊꯥꯗꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯊꯥꯗꯧ NP ꯃꯅꯤꯄꯨꯔꯒꯤ ꯆꯤꯔꯣꯜ ꯑꯃꯗ ꯍꯌꯦꯡ ꯀꯨꯀꯤ NP ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯔꯦꯂꯤ ꯑꯃ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯂꯤꯕꯁꯤ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 16ꯗ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯊꯥꯗꯧ ꯆꯔꯆ ꯂꯤꯗꯔꯁꯤꯡꯒꯤ ꯃꯇꯥꯡꯗ NP ꯑꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯦꯡꯗꯣꯛꯈ꯭ꯔꯕ ꯐꯥꯎꯕꯗ ꯃꯈꯣꯏꯕꯨ ꯀꯨꯀꯤꯖꯧ ꯆꯔꯆ ꯂꯤꯗꯔꯁꯤꯡꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯁꯨ ꯇꯣꯛꯀꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯀꯦꯁ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯗ ꯁꯤꯟꯅꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯍꯟꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯏꯪꯇꯞꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯂꯥꯈ ꯑꯃ ꯑꯁꯣꯛꯄꯅ 50,000 ꯄꯤꯔꯒꯅꯤ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ TM ꯀꯁꯣ ꯃꯅꯥꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯦꯝꯕꯨꯁꯇ ꯗ꯭ꯔꯥꯏꯚꯔ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯅꯤꯄꯨꯔ ꯇ꯭ꯔꯛ ꯑꯣꯅꯔꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯇꯣꯋꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯗ꯭ꯔꯥꯏꯚꯔꯒꯤ ꯏꯃꯨꯡꯗ ꯂꯨꯄꯥ ꯂꯥꯈ 1 ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯗꯨꯗꯅ ꯂꯨꯄꯥ 50,000 ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯤ꯫ ꯃꯅꯤꯄꯨꯔ ꯇ꯭ꯔꯛ ꯑꯣꯅꯔꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯇꯣꯋꯥꯒꯤ ꯑꯣꯐꯤꯁꯇ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯤꯖꯝ ꯔꯟꯖꯤꯠꯅ ꯍꯥꯏ ꯉꯔꯥꯡꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ FCIꯒꯤ ꯄꯣꯠ ꯄꯨꯔꯒ ꯆꯠꯈꯤꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯍꯨꯒ꯭ꯂꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯅꯤꯇꯤꯁ ꯀꯨꯃꯥꯔ ꯆꯍꯤ 53 ꯑꯄꯣꯛꯄ ꯕꯤꯗꯥꯁ ꯀꯨꯃꯥꯔ ꯂꯩꯈꯤꯗꯦ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯔꯁꯣꯅꯦꯜ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯅꯤ꯫ ꯉꯔꯥꯡꯒꯤ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯇꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯆꯩꯁꯤꯡ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯑꯇꯝꯅꯅ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯅꯤ꯫ ꯑꯦꯝꯕꯨꯁ ꯑꯗꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯔꯕꯁꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯒꯤ ꯂꯥꯛꯄꯕꯨ ꯑꯣꯏꯔꯕꯁꯨ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤꯗꯃꯛ ꯂꯩꯔꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯑꯣꯏꯕꯅ ꯊꯧꯗꯣꯛ ꯑꯗꯨ ꯍꯛꯆꯤꯟꯅ ꯂꯧꯏ ꯍꯥꯏꯈꯤ꯫ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯄꯨꯔꯒ ꯆꯠꯂꯤꯕ ꯄꯣꯠꯆꯩ ꯂꯝꯗꯝ ꯑꯁꯤꯗ
ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯆꯥꯅꯕꯅꯤ ꯑꯁꯤꯒꯨꯝꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯔꯛꯄ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯇꯝꯊꯤꯕ ꯑꯦꯇꯦꯛ ꯆꯠꯊꯕ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯩꯉꯥꯛꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨ ꯄꯨꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯁꯤꯐꯥꯏ ꯂꯦꯞꯂꯒ ROP ꯇꯧꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯐꯝ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕ ꯂꯩꯕꯅ ꯅꯤꯡꯊꯤꯅ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯇꯧꯗꯨꯅ ꯆꯤꯡꯊꯛꯇ ꯅꯠꯇ꯭ꯔꯒꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯕ ꯃꯐꯝꯁꯤꯡ ꯅꯤꯡꯊꯤꯅ ꯁꯦꯅꯤꯇꯥꯏꯖ ꯇꯧꯔꯕ ꯇꯨꯡꯗ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯕ ꯈꯪꯂꯕ ꯃꯇꯝꯗ ꯒꯥꯔꯤꯁꯤꯡ ꯄꯨꯕꯤꯌꯨ ꯍꯥꯏꯅ ꯑꯥꯄꯤꯜ ꯇꯧꯈꯤ ꯑꯁꯤꯒꯨꯝꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯧꯔꯥꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯂꯧꯈꯠꯍꯧꯗꯕꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯔꯟꯖꯤꯠꯅ ꯃꯈꯥ ꯇꯥꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯗ꯭ꯔꯥꯏꯚꯔꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯇꯣꯋꯥꯅ ꯂꯨꯄꯥ ꯂꯥꯈ ꯑꯃꯒꯤ ꯁꯦꯟꯒꯤ ꯃꯇꯦꯡ ꯄꯤꯔꯒꯅꯤ ꯑꯃꯁꯨꯡ ꯑꯁꯣꯛꯄ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯔꯁꯣꯅꯦꯜ ꯑꯗꯨꯗꯅ ꯂꯨꯄꯥ 50,000ꯒꯤ ꯑꯅꯥ ꯂꯥꯌꯦꯡꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯄꯤꯔꯒꯅꯤ ꯂꯨꯄꯥ ꯂꯥꯈ ꯑꯃꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒ ꯃꯇꯤꯛꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅꯃꯛ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯂꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯃꯍꯥꯛꯅ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯑꯣꯏꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯁꯛꯈꯪꯕ ꯑꯣꯏꯅ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯕꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯃꯄꯥꯟꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯕꯁꯨ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯤꯗꯨꯅ ꯏꯃꯨꯡꯁꯤꯡ ꯑꯗꯨꯗ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯁꯤꯅ ꯁ꯭ꯇꯤꯌꯔꯤꯡ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯋꯥꯒꯗꯧꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯕꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯗꯅꯕ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯗ꯭ꯔꯥꯏꯚꯔꯒꯤ ꯏꯃꯨꯡꯗ ꯃꯍꯥꯛꯅ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯍꯥꯏꯖꯔꯨꯔꯦ ꯂꯩꯉꯥꯛꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯍꯥꯏꯔꯤ ꯔꯟꯖꯤꯠꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯃꯇꯝ ꯀꯛꯇꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯒꯥꯔꯤꯁꯤꯡ ꯍꯟꯗꯣꯛꯈ꯭ꯔꯕ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯖꯤꯔꯤꯕꯥꯝ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯀꯦꯝꯄꯅꯤ ꯑꯃ ꯑꯁꯤ ꯈꯛꯇꯅ ꯉꯥꯛ ꯁꯦꯟꯕ ꯋꯥꯒꯅꯤ ꯀꯦꯝꯄꯅꯤ ꯑꯃꯅ ꯅꯣꯡꯃꯗ ꯄꯨꯔꯛꯂꯤꯕ ꯑꯁꯤ ꯒꯥꯔꯤ 150 ꯔꯣꯝ ꯈꯛꯇꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯇꯣꯞꯄ ꯁꯦꯀꯨꯔꯤꯇꯤ ꯀꯦꯝꯄꯅꯤ ꯑꯃꯒ ꯍꯦꯟꯒꯠꯄꯤꯗꯨꯅ ꯀꯦꯟꯕꯣꯏ ꯑꯅꯤ ꯊꯣꯛꯅ ꯅꯣꯡꯃꯗ ꯒꯥꯔꯤ 150 ꯔꯣꯝꯒꯤ ꯆꯥꯡꯅ ꯄꯨꯁꯤꯜꯂꯛꯄ ꯌꯥꯅꯕ ꯂꯩꯉꯥꯛꯅ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯎꯔꯈꯨꯜꯒꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ TM ꯀꯁꯣꯝ ꯃꯅꯥꯛꯇ ꯏꯝꯕꯨꯁ ꯇꯧꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗ꯭ꯔꯥꯏꯚꯔ ꯑꯦꯟ ꯃꯣꯇꯣꯔ ꯋꯥꯔꯀꯔ ꯌꯨꯅꯤꯌꯟꯁ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯃꯣꯝ ꯑꯅꯤꯜꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯂꯩꯉꯥꯛꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯕꯨ ꯃꯇꯤꯛ ꯆꯥꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯒꯥꯔꯤꯁꯤꯡ ꯄꯨꯕꯤꯒꯅꯨ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯁꯤꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯅꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯑꯇꯝꯅꯅ ꯇꯦꯝꯁꯤꯡꯅꯔꯒ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯂꯩꯉꯥꯛꯅ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯤꯗ꯭ꯔꯕꯗꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯁ꯭ꯇꯤꯌꯔꯤꯡ ꯊꯥꯗꯣꯛꯄꯒꯤ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯃꯁꯤꯗ ꯋꯥꯒꯗꯧꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯤ ꯃꯤꯌꯥꯝ ꯋꯥꯅꯕ ꯊꯕꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯇꯧꯅꯤꯡꯗꯕꯅ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯐꯤꯔꯦꯞ ꯂꯧꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯐꯤꯔꯦꯞ ꯂꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯉꯥꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯣꯏꯕ ꯇꯂꯛꯇ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯈꯥꯔꯝ ꯚꯥꯏꯐꯩ ꯈꯨꯟꯗ ꯆꯠꯀꯦ ꯍꯥꯏꯅ ꯂꯥꯛꯄꯗꯒꯤ ꯒꯦꯠ ꯊꯤꯡꯖꯤꯟꯗꯨꯅ ꯃꯨꯛꯅꯈꯤꯕꯒꯤ ꯁꯛꯇꯝ ꯑꯃ वीडियो नाम है इसनो था अब हो यार दong यार सिंगना जी कोई खुंदा सांगा तुना गेट ngarang ta saba गेट से लंबी लेत्रे र मैंने फोर्स बाय फोर्स तौरगा थुवाइगा तौर लेरे जी गेट ता kan mukai nari iring village near Singdadam